Myanmar macha chamaga yankai chensilakre Manipur amadi Mizoram ga tainaba Myanmar ga gi sarukta military junta government ki lanmi sing amade Myanmar gi militant sing gi marakta haukiba matam kharasida leptana khut thokna badage Myanmar macha sing Manipur amasung Mizoram da chensinnarakpagi saruk ama waina khwaidagi nauba waina Tengnopal district ki manung chanba ngamkhai da leiba Betuk khunda Myanmar macha chamaga yankai rom chensilakre haire haukiba chahi 2021 gi February thada Myanmar gi leingak military junta na paisan khibagi mayokta haurakpa irangda Myanmar gi civil amadi militant sing na irang haurakpadage haukiba matam kharasida nakal ani gi marakta kanna khut thoknarakpadage Mizoram da Myanmar refugee lising ni furom leire Manipur da su Myanmar macha sing leptana chensilakpaga loinana lona leisilambadagi fagat khiba mayam yaubaga loinana pulapoina khunta duna leirambasu laingang na thengnakrabane mamang thagi kunithoi da Manipur gi kamjonga lona ba Myanmar gi mafam kharada akan ba mawong da khut thokna badage Myanmar macha lising amaga chatruk lom kamjong da chensilaktuna sangjafam lawduna leikraba matungda haukiba nongmani ni asida Tengnopal district ka taina ba mafam singda amuk nakal ani gi marakta kanna khut thokna rakpadage nupi amasung angang sing yauna Myanmar macha chamaga yankai rom chensilakle haire chensilakpa sing adu Tengnopal district ki manungsa na leiba More town dagi kilometer kunlom chalaga leiba Betuk khulda sangjafam lawduna leiri haire